Kanagumba amana punsida mai pakpu uraga puksil pikpa miyoisingna mabu singnarai amasung mabu singthanabu hotnarai. Adugumba mabuk pikpa mina mangonda singnarakpa matamda nangna maga onsinduna khatnarudraba mahak mai pakpu oirabani. Nangna mabu ngamlabani. Huyan lalong tamba satrasingda asumna tambi. Kanagumbana nangonda phurakpa matamda pirakliba saifudu mayoknabagi mahutta pandanaba thaido'u haina. Madu tauribadu karigino. Saifuduga mayoknaba ngakthoknaba tawba matamda nasagi pangal changi. Maduda sijinagadaba pangal madudagi hena kanagadaba moongda sijinabana hena phatra. Aduga amaromda nangna adugumba mabuk pikpa mi masaduga onsinnaruba mayoknaruba tarabadi nangsu magi anemba thagtuda hantharaklagani. Mana nangbu ohenningliba moongdudi maduni. Maramdi maga manarurabadi nangsu magumba mi ama oire haina mana khallani. Negative people singna nangbu singthaba yarugano. Mi amagi lamsa sajasi maga tinariba midugi lamsa sajat yenglaga khangba ngammi. Adugi sumathakta miduna pamdaduna thadokliba midugi yenglagasu khangba ngammi haiba waham asi matam chuppada ningsingu. Maikhu thakpa drug amasung yu. Aina yu thaktabagi maram amadi masini. Madudi ay karamba matamda nungaina lay haibadu khangningi adunani. Yu thakpa mi amada tawba yadaba thabakni haibagi wakhal manghanki amasung maong thaudo jat tawrai. Aina lam asum koirakpada karigumba leiba kharadadi yu thakpagi thabaksi jatigi thakta nungai thokpi kumhaigum jathaba thengnarakhi. Nangna makhoiduda leiruba matamda karigumba nangna yu thakludrabadi nangsi mimanadraba asoiba leiraba mi amagum yenglakani. Makhoigi tawjaningbi oijaningbi maongdi asini. Nangna thaksiliba scotch adugi nisa handri makhaidi nahak English phana lana nganglabasu thoina kaide haibasini. Makhoigi bank manager na makhoida nangi khudakta sel onthokpa yaba malchang kari kari lei haina hanglabadi makhoina scotch likely ani puthoraklaga soidana ulakani. Haujikkaldadi maikhu thakpa amasung yu thakpa sisu wangna amasung aremba thabak oina longnari. Masigi thabakse tawbada ahanba tamba haiba malai. Yu thakpa natraga drug saba miyoisingda nakhoi kaidona saribano thaklibano haina hanglurabadi makhoina maram kayamarom biduna khumlakani. Khudamoina kariguma palanama tawbagini sum nungai thokpagini awaba nungai taba kaunabani pothanabani mahau tangthokpani sang yengbani migi pukning yengsinba ngamnabani. Yu thaklaga mi unaba ngammi haujikalgi satnabini fajabi sajatni thabak tawrakpada mi tinaba nungai asigumba kaya hairakani. Marup mapangna kanna taksalakpada mi ayambana madugi matung ina tawningi. Wata khara leiri nangsibu aigi marup natro lambi satkiba nungairaba amatang di paisi aigi yengduna amatang di law haiba wahai kaya asi aikhoina hiktukpa ngamdaduna adumaina tawkiba kaya asi ubada ai ngaktaba ngamde. Maming pandaba aiba mana iramba makhagi sairengsina mirak tinna yu thakpa yawganba mi amagi tawpham khangdaba chamamnaba phibamdu sengna utli. Sairengdudi thaklure aina yu yonpham kayada nangi yaifanabagi warol haiduna aigi yumdasu thakre kaya aina nangi yaifanaba warol panduna kayarak hana thakre aina nangi yaifanaba mathong maram khangdana hanjin hanjin kayarak madugi mahaina haujikti oirare ai isase sathina mangjaraba. Yu thaklaga gari car thawbasi thawai mangningaini. Magi lairik masina aikhoigi isa isu hatli haibadugi Jerry Jones na hai. American Hospital gi warol sing palladuna asumna Dr. Khanada puraktuna ming salaba anaba singi saruk tangkhai amadi yu thakpaga mari leinaba anaba ngaktani. National Safety Council gi 1989 Accident Facts Edition da pibagi matung ina yu thakpaga mari leinana gari thengainabada second hompu kudingi mi amamam asok opan nangi. Phi thongdaba lai. Pornography asi nupi amasung angang singbu anemba mamal yaudaba miyoigi thakta puthaba natana atai karisu natte. Pornography na makhagi thawong singsi ohelai. Nupibu anemba mamal leitaba posap oina uhalli. Angang masa singbu awaphamda tahali. Luhongba kaya thugai.
namza namtheknana haktinnabagi thabak tawninghalli phajalisat amasung laigi thoram phajaba amasung awangwa magunsingbu thawoirakte miyoi ama imung manung pomba amasung furupu lekha tahalli manghalli America da second ne putaru khudingi manungda nupi amamam masana yazadana namduna haktinnabagi National Victim Center Crime Victim Research and Treatment Center 1992 nupibu mangthokpiba nupasingi manungda sada Manipur taruknadi makhoi sang naina pornography yengi haina masana yaze aduga madugi matungda sada 58 na makhoina nampuda haktinnabagi thabak jathaba matamda pornography da uliba moong matau singdu matau tamnabu hotnai haina masana yaze Dr. William Marshall 1988 Pornography bu sandan lambi oina siznagani haina yamna nemba wakhal khaliba mising si ubada thamoi sokningai ni mangningai oiba movie amasung television gi program sing haujiki matamgi angang singna mafam ataidagi makhoina pukning gi apamba amasung pot ki kanaba magul lausinnaba tamsinnaba hotnabada television amasung movie dagi tawbana hena tawi asumna hisab piri madudi United States ta haujimak naha macha amana school dagi na thairak pung lising kulom gi matam television yengi maduda hatna sunabagi thaudok lising tramanga ui amasung yu gi maramda advertise tawba picture lak ama ui yu thakpa hairibasi nungai ba thabakni surup thakpasi lemjaningai oiba mina uba phajaba maong amasung yu thakpa haibasina haujik chatnariba potni haina television gi program singda amasung advertisement singda paujel piri adunadi hatna sunaba phattaba thabakki sang hainingai leitana wakhalaklibasi thoina ngakngai oidi soft opera amasung television gi atai show singda amasung media singda pakhang leisabi luhung tringaida amasung yumba laba mi singna atopa nupa nupiga loinana haktinnabagi thabakpu phajabi lemjabi pot oina wangna thagatuna uli nupa nupi matai manaugi marakta puksel setnadaba amasung setna khainabagi sang wangkhalaklibasidi thoina ngakningai leite auba ataba potpu tamja haijaningbagi matang oiba naha oiriba movie television yengniba angangsingna makhoina media da uriba posingdugi maongdu makhoina pandam thampham thak oina laurai aduga makhoisu ama khangde makhoina uriba pottu khenaba sangda aikhoigi wakhalda mami tai masong mapak naidaba wangang sajat siznariba midudi phajaba wahai khangdaba masagi thamoi laksinba ngamdaba amasung Taksi kasi leitaba mi amani haibadu uthoi nongchuknomgi arangba isai mayamna khwaidagi pamnaba rock music isai gi mayak kharadi hangoiningai oiba akampet ki moongda lei kalakar singduna sakliba isai amasung makhoigi saom sathek singdu taru ururaga aikhoigi pukningdasu isa itomtadi thoina khangludana ithillama pisilai tawpham thokpasing tawningbagi wakhal leiba tammo Darkar oiba thabak adu tawba ho madugi mathakta oithokpa yaba ngamgadawba thabak paikhatlu amasung maduda nang mina ngamnaba thabak ama tawri haiba khanglakani karigumba thabak khradi nangna tawninglabasu tawningdrabasu madu tawbagi darkar lei kudamoina hairabada mama mana masa yokpa masigi thabaksi matam pumbada tawningba nungaiba pot oide amasung madu karigumba yamna awabagi masak oiba potlomni tawigumasung aikhoina madugi thabaktu pamnaba tawningnaba hotnarabadi madugi awaba thengnaba ngamlai afaba kanagadaba thabak ama tawraga no madugi sintha paikhatpa ho ayuk amagi ihana hanba thabak oina positive oiba wafam khara paw natraga pukning jangna taw ahing ama nungaina phajana tumnuraga aikhoigi pukning haksangsi tekhatli amasung aikhoigi saphongdaba wakhal adu lausinganba phibam ama lei maduda nongmadugi aikhoina leigadaba lingjel lephalli amasung nongmadugi afaba kanaba numit ama ohenba ngamnabagi asumba wakhal khogandu khalhanba ngammi aikhoida ahongba ama lakhange hairabadi karigumba thabak ama tawrage haiba aningbaga loinana amasung positive oiba wakhal amasung sajatka sagonana punsigi khongthang ama oina tawba mathau tai
positive oiba wakhal amasung sajatsingbu nungtigi oina leptana hotnaduna nasagi thadokpa ngamdraba hainabi ama ohello. Harvard Biswavidyalaya William James na asumna hairami. Nahak ki punsida ahongba ama puraknabagidamak nahak thintadana khudakta thabak hauba darkar oi. Mathakta pikriba khongthangsi induna chatlabadi natraga chatharabadi nahak mai pakpa misak ama oigani. Mai paklabasing aduga amaromdana mai thirabasingduga changdamnaba. Mai paklaba mi amagidi makha thabak haibadi program ama matam suppa lei. Mai thiraba mi amagidi matam suppada thabak tobagi tainafam wahai excuse ama purakani. Mai paklaba amana hairakani. Nanggidamak madugi thabaktu ai tawthopige. Mai thiraba mana hai madu aigi ithau natte. Mai paklaba amana aruba thabak khudingmak upai thiba phangi. Mai thiraba mi amana thigadaba upai adugi awabu oina oi. Mai paklaba miduna hai madu luba wabadi yai adubu madu tawbu oithokani. Mai thiraba miduna hai madu oithokpadi yai adubu madu sathina lugani. Soikraba matamda mai pakladuna hai aina tawribadu lankhre. Mai thiraba mina soibada hai lalibadu aigi irang natte. Mai paklaba midi haikhiba wa ngai soihande. Mai thiraba mina konna muk tawrage haina thajaba pigani. Mai paklaba midi tungge oigadaba asa thami. Mai thiraba midi oiroidauba asoba asa tawi. Mai paklaba mina hai karigumba ama ai soidana tawdaba yade. Mai thiraba mina hai madugi matangda kaino khara tawfam thoi. Mai paklaba midi maga thabak suminariba mi kangbugi saruk amani. Mai thiraba midi thabak kangbudagi tongana taba misak oi. Mai paklaba mina thabaktugi manungda yauba kanaba oizaba pot adu ui. Mai thiraba mina thabaktu tawbada wagadaba matang aduta ui. Mai paklaba mina thabaktugi oithokpa pangthokpa yaba mai kaidu ui. Mai thiraba mina thabaktugi aruba wagadaba matang du ui. Mai paklaba mina ngamgani ngamdaba yade haina thajaba thami. Mai thiraba mina thajai mahakna ngambadagi kanagumba amadi mai thiba oigani. Mai paklaba mina masada yauzariba apunba sakti du ui. Mai thiraba mina mana hana sizna khraba pangal du oina ui. Mai paklaba midi thermometer amaga pangkhakni. Mai thiraba midi thermometer amaga amhani. Mai paklaba midi mana haikraba wafamdu tawningi. Mai thiraba midi mana pamliba tawningliba pottu haigani. Mai paklaba midi wari sanabadi akanba mot pigani. Adubu wangangdi thotgani. Mai thiraba midi wari sanabada mot sonthangnana pigani. Adubu wahaidi kangani. Mai paklaba midi potki gun setna thagonagani. Adubu mamal hanthaba araiba potki damaktadi khongpham handoktuna yathoknaba tawi. Mai thiraba midi araiba ayamba potta sikhang khangani. Tawigumasung mamal leiba potana santaina thoi. Nangonda mina tawrotlaga nangna nungairoidaba thabaktu nangnasu atopagi mafamda tawruganu haiba minungsigi wakhalonsi tunginna mai paklaba mina thabak tawi. Mina khut tharaktringaida nangna hana mingonda khut thaho haiba wakhalonsina mai thiraba mina thabak tawi. Mai paklaba mina pot ama thabak ama puthoi. Mai thiraba mina thabak amabu maduna oiningba moongda thohanki. Mai pakpa midi hana khujin thorang yatlaga mai paknanaba semsai tawi. Masida maru oiba wahaidi semsaba haibasini. Thabakki laugadaba khongthangsing. Karigumba thabak ama ngamdabada mai thibada nahak ningba kaiba yai. Adubu nahakna thabaktu tawnaba hotnarudrabadi nahak sibaga pangkhakni. Mathakta pikriba thabakki sathagadaba khongthang nipaldu amuk hana samna hairaga masigi pandupsi loisilage. Positive oiba pot adu thiyo yengu. Thabak ama khudakta hojimuk tawbagi hainabi layu. Tawimal khangbu utpagi sajat maong nasada leihallu. Nasagi oina lepnaidana tamsin khomjinbagi thaong semu. Positive self-esteem nasada semgalu. Fattaba mangnanabagi ithilsingdagi thaptoo. Tangai fadana tawdaba yadraba thabak adugi tawningba wakhal pokhallu. Afaba oigadaba kanaba thabak ama hana tawraga nomagi sintha payo.
ꯇꯧꯒꯗꯕ ꯊꯕꯛꯀꯤ ꯂꯧꯈꯠꯀꯗꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯤ 3ꯒ 5ꯒ ꯄꯨꯔꯤꯅꯔꯒ ꯏꯟꯗꯦꯛꯁ ꯀꯥꯔꯗ ꯑꯃꯗ ꯏꯊꯣꯛꯎ ꯑꯃꯁꯨꯡ ꯃꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ 12 ꯐꯥꯎꯕꯗꯤ ꯅꯨꯡꯇꯤꯒꯤ ꯁꯣꯏꯗꯅ ꯄꯥꯎ꯫ ꯃꯗꯨꯒꯤ ꯆꯠꯊꯒꯗꯕ ꯈꯣꯡꯊꯥꯡꯁꯤꯡꯗꯨ ꯅꯪꯅ ꯀꯔꯝꯅ ꯁꯤꯖꯤꯟꯅꯩ? ꯑꯍꯥꯟꯕꯗ ꯌꯨꯝꯗꯅ ꯀꯝꯗꯧꯅ, ꯑꯅꯤꯁꯨꯕꯗ ꯊꯕꯛ ꯇꯧꯐꯝ ꯃꯐꯝꯗꯅ ꯀꯝꯗꯧꯅ, ꯑꯍꯨꯝꯁꯨꯕꯗꯅ ꯃꯤꯔꯛ ꯇꯤꯟꯕꯗ ꯁꯃꯥꯖꯇꯅ ꯀꯝꯗꯧꯅ꯫ ꯅꯁꯥꯒꯤ ꯑꯣꯏꯅ ꯑꯍꯣꯡꯕ ꯄꯨꯔꯛꯅꯤꯡꯕ ꯑꯑꯣꯟꯕ ꯄꯥꯝꯕ ꯄꯣꯠꯂꯝ ꯄꯔꯦꯡ ꯑꯃ ꯁꯦꯝꯃꯨ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯗꯨꯅ ꯅꯪ ꯅꯁꯥꯗ ꯑꯃꯁꯨꯡ ꯑꯇꯩꯗ ꯑꯍꯣꯡꯕ ꯑꯃꯃꯝ ꯄꯤꯒꯗꯕ ꯀꯥꯟꯅꯕ ꯑꯐꯕꯁꯤꯡꯗꯨ ꯄꯔꯦꯡ ꯏꯊꯣꯛꯎ꯫ ꯇꯥꯏꯝ ꯇꯦꯕꯜ ꯑꯃ ꯁꯦꯝꯃꯨ ꯑꯃꯁꯨꯡ ꯑꯣꯏꯅꯤꯡꯂꯤꯕ ꯑꯑꯣꯟꯕꯗꯨ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯅꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯋꯥꯁꯛ ꯊꯝꯃꯨ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ 3ꯁꯨꯕ ꯄꯟꯗꯨ, ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯀꯥꯡꯂꯣꯟꯁꯤꯡ꯫ ꯑꯇꯩꯗꯒꯤ ꯍꯦꯟꯗꯣꯛꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯥꯟꯅꯕ, ꯃꯍꯩ ꯐꯪꯂꯣꯏꯗꯕ ꯋꯥꯈꯜꯒ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯈꯪꯅꯗꯕ ꯄꯥꯝꯅꯗꯕ ꯋꯥꯈꯜ ꯅꯠꯇ꯭ꯔꯒ ꯁꯥꯊꯤꯅ ꯃꯥꯡ ꯇꯥꯛꯄ ꯑꯣꯏꯍꯟꯒꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯦ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯃꯑꯣꯡꯗ ꯋꯥꯈꯜ ꯈꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯒꯤ ꯊꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯏ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯊꯝꯕ ꯇꯉꯥꯏ ꯐꯗꯦ꯫ ꯅꯍꯥꯛꯅ ꯄꯥꯝꯖꯗꯕ ꯄꯣꯠꯇ ꯈꯜꯂꯨꯔꯣꯏꯗꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯁꯣꯏꯗꯨꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ, ꯅꯍꯥꯛꯅ ꯄꯣꯠ ꯑꯃꯗ ꯊꯝꯂꯤꯕ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯐꯪꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯦꯇꯤꯆꯨꯗ ꯑꯗꯨꯒꯤ ꯅꯍꯥꯛꯅ ꯄꯣꯠꯇꯨꯗ ꯊꯝꯂꯤꯕ ꯑꯄꯥꯝꯕꯗꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯑꯄꯥꯝꯕ ꯊꯝꯕꯒꯤ ꯋꯥꯐꯝꯅꯤ ꯑꯃꯁꯨꯡ ꯇꯟꯖꯥ ꯆꯥꯔꯗꯨꯅ ꯑꯣꯏꯕ ꯅꯠꯇꯦ꯫ ꯄꯨꯔꯣꯍꯤꯠ ꯑꯃꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯤꯉꯩꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯔꯕ ꯏꯪꯈꯣꯜ ꯑꯃ ꯊꯦꯡꯅꯈꯤ꯫ ꯏꯪꯈꯣꯜꯗꯨꯒꯤ ꯁꯤꯗꯥꯏ ꯑꯃꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯨꯔꯒ ꯃꯗꯨꯗ ꯃꯍꯩ ꯃꯔꯣꯡ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯅꯤꯡꯊꯤꯅ ꯄꯥꯜꯂꯤꯕꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗ ꯊꯥꯒꯠꯈꯤ꯫ ꯂꯧꯃꯤꯗꯨꯅ ꯃꯥꯒꯤ ꯇ꯭ꯔꯦꯛꯇꯔꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯄꯨꯔꯣꯍꯤꯠ ꯑꯃ ꯂꯩꯔꯝꯕꯁꯨ ꯎꯔꯦ꯫ ꯄꯨꯔꯣꯍꯤꯠꯇꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯉꯣꯟꯗ ꯄꯨꯔꯣꯍꯤꯠꯇꯨꯅ ꯍꯪꯂꯛꯏ, "ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯐꯖꯔꯕ ꯏꯪꯈꯣꯜ ꯑꯃ ꯅꯨꯡꯁꯤꯗꯨꯅ ꯄꯤꯅꯕꯤꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯃꯥꯕꯨ ꯊꯥꯒꯠꯆꯕꯅꯤ, ꯈꯨꯔꯨꯝꯖꯕꯅꯤ"꯫ ꯂꯧꯃꯤꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯆꯨꯝꯃꯤ ꯍꯥꯏꯕꯤꯔꯤꯕꯗꯨ꯫ ꯏꯁꯣꯔꯅ ꯐꯖꯕ ꯏꯪꯈꯣꯜ ꯑꯃ ꯑꯩꯕꯨ ꯐꯪꯍꯟꯕꯤꯔꯦ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯏꯁꯣꯔꯅ ꯃꯁꯤꯒꯤ ꯍꯤꯡꯒꯣꯜꯁꯤ ꯃꯥꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯪꯈꯣꯜꯁꯤ ꯍꯥꯟꯅ ꯅꯪꯅ ꯎꯔꯝꯂꯒꯅꯤ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯗ ꯃꯪꯕ ꯃꯤ ꯀꯌꯥꯅ ꯌꯨꯝ ꯌꯥꯡꯂꯦꯟꯗꯒꯤ ꯂꯨꯄꯥ ꯈꯧꯖꯥꯎ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯐꯪꯕꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇꯦ꯫ ꯆꯨꯝꯅꯒꯤ ꯁꯙꯥꯔꯟ ꯃꯤꯁꯤꯡꯅ ꯃꯁꯥꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕꯒꯤ ꯐꯤꯚꯝ ꯈꯛꯇꯪ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥ ꯐꯪꯍꯧꯅꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕꯁꯨ ꯍꯣꯠꯅꯩ꯫ ꯃꯤ ꯑꯃꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯑꯃꯨꯛ ꯐꯪꯗꯨꯅ ꯃꯪꯒꯜ ꯑꯣꯏꯕꯒꯤ ꯋꯥꯔꯤꯇꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯗ ꯆꯪꯁꯤꯟꯕ ꯉꯝꯂꯒ ꯑꯇꯩ ꯀꯌꯥꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡꯗꯇ ꯂꯩꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯤ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯔꯧ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ಲಾಂಥꯣꯛꯇꯨꯅ ꯃꯥꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯂꯒ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯊꯦꯡꯅꯔꯤꯕ ꯈꯨꯔꯧꯗꯨ ꯅꯥꯟꯊꯣꯛꯅꯕꯗꯤ ꯍꯣꯠꯅꯖꯔꯒ ꯄꯟꯊꯨꯡꯗꯤ ꯌꯧꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯅꯤꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯨ ꯅꯍꯥꯛꯅ ꯈꯪꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯂꯕꯗꯤ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯅꯤ꯫